Thoubal District ki Khongjom Police Station ki manung dalaiba Tentha Gram Panchayat ki Administrative Committee ki Chairperson oiriba Moirangthem Subol gi Yumda ngarang ahing pung 10 makhairam tabada masak khangdaba singna bom ama langsilaktuna pokhaihalamle yumgi saruk khara akaya toy thokpa natana mioi amata asokapan nanghaudre hairi Thoudok adubu yaningdaba fongdokladuna Leikai Meeyamna Wakat Meefam amasu Famkhre Thoudok thokfamdagi fangba pauda kanana karigidamak bom langsinduna pokhaihalambano haiba khangdri Sakhangdaba singna langsilamba bom aduna Chairperson Subolgi yumgi sumangda taduna pokhai khibani bom pokhai baduda yumgi saruk kharada akai atoi thokpa natana yumgi mioi amatadi asokapan yaukhide yumda bom langsinduna pokhai halambagi Thoudok adubu yaningdaba fongdokladuna Leikai adugi maira paibi singamadi Meeyamna Wakat Meefam famduna bom pokhai halambagi Thoudok adu kanana karigidamak chotharambano haiba adu mari leinaba singna Meeyamda sengdokpiru haina fongdorakli Ngasigi Wakat Meefam aduda yumlakta bom pokhaihanba yaningde michambu aki akhang pibiganu amadi aikhoi santi pami haibana chingba placard sing sizinaki amadi kholau sing su lauki Tensbolgi Yumda bom ama pokhaiharame madu chumna thanambana de pokhaire adugi matung tarakpada mayamsigi kari lege na koi noi de hangbada kari binta adu diman oiro karim leite kana gumbina sidai se tawriba thabak adagi mohona pamba pamdaba leiragasu pamdaba oragana si taw haibagi akoi sada knowledge taw leihaning basi wafam julai adu natana saigi yumlakta mi marakta migi chumangda bom langdana pokhai halisi kanana no haibasi moina sektok ni tuwa akoi mera prime Meeyamna khanjari di yam santi leina ingna singna board ogera amma ogera mai gi apam tawna jaba karigumba Hinsagi tabak samata sata haningda aduna kanagumba masida pumbira miba thugabira miba mijina phajana media da sengtok piroba akoi maram si laibagi akoi mangonda thitan tawuni natraga sumai pokhai halambani haibajigi marakse tawriba thabak se akoi na media gi thongdo puthoraga di o ma adu taw manena adu oira manena haibra guju khangjegeba adu natradi ngasina magi da tawre hayengna kanagi da pokhai handoino hangsinna kanagi da thada doino haibagi singna basi loi laira Permen surga gitu nih,